ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯦꯁꯣꯔ, ꯂꯩꯐꯝꯅ ꯊꯧꯕꯥꯜ ꯊꯣꯛꯄꯝ꯫ ꯇ꯭ꯔꯦꯗꯤꯡꯗ ꯑꯩꯒꯤ 5 year ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ꯫ ꯑꯣꯀꯦ, ꯉꯔꯥꯡꯕꯨꯛꯀꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯪꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯂꯤꯡ ꯄ꯭ꯔꯦꯁꯔ ꯂꯩꯔꯤ, ꯕꯥꯏꯌꯤꯡ ꯆꯠꯄ ꯌꯥꯔꯣꯏ꯫ ꯕꯥꯏꯌꯤꯡꯗ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯀꯛꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯒꯅꯤ, ꯑꯗꯨꯒ ꯁꯦꯂꯤꯡꯗ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯐꯪꯕ ꯌꯥꯏ ꯍꯥꯏꯅ ꯉꯔꯥꯡ ꯁ꯭ꯇꯗꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯍꯧꯗꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯌꯦꯡꯉꯣ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯝꯗꯧꯅ ꯄ꯭ꯔꯦꯗꯤꯛ ꯇꯧꯈꯤꯕꯗꯣ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠꯇ ꯀꯃꯥꯏꯅ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯍꯦꯟꯅꯕ꯫ ꯑꯣꯀꯦ, ꯑꯗꯨꯇꯥꯔꯗꯤ ꯉꯁꯤꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯩꯅꯈꯤꯕꯗ ꯗꯦꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯞ ꯇ꯭ꯔꯦꯟ ꯂꯩꯇꯦ, ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯟꯗꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯗꯥꯎꯟ ꯂꯩꯔꯤ ꯏꯁꯝ ꯁꯝꯅ꯫ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ 15 ꯃꯤꯅꯤꯠꯇ ꯑꯃꯨꯛ 15 ꯃꯤꯅꯤꯠꯀꯤ ꯆꯥꯔꯠꯇ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯒꯤ ꯆꯥꯔꯠꯁꯤꯅꯦꯕ ꯉꯔꯥꯡ ꯎꯈ꯭ꯔꯤꯁꯦ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯅꯩꯅꯈꯤꯕ ꯃꯇꯝꯗ ꯗꯦꯠ 12ꯀꯤ ꯂꯣꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯄꯣꯏꯟꯅꯦꯕ꯫ ꯇꯥꯔꯒꯦꯠ ꯄꯣꯏꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯔꯅꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯈꯥꯗ ꯉꯔꯥꯡꯒꯤ ꯀ꯭ꯂꯣꯖꯤꯡꯒꯤ ꯃꯈꯥꯗ ꯈꯤꯇꯪ ꯒꯦꯞ ꯗꯥꯎꯟ ꯆꯠꯊꯔꯒ ꯃꯥꯔꯀꯦꯠ ꯁꯥꯟꯅꯩ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡ ꯑꯋꯥꯔꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯇꯥꯔꯒꯦꯠ ꯖꯒꯥꯁꯦ ꯇꯆ ꯇꯧꯊꯣꯛꯈ꯭ꯔꯦꯕ꯫ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯄ꯭ꯔꯦꯗꯤꯛꯁꯟꯗ ꯑꯩꯈꯣꯏꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯥꯔꯀꯦꯠꯁꯦ ꯁꯥꯏꯒꯤ ꯔꯦꯟꯖꯁꯤꯗ ꯑꯣꯄꯅꯤꯡ ꯇꯧꯔꯛꯑꯗꯤ, ꯁꯤꯗꯩꯗ ꯍꯥꯟꯅ ꯊꯦꯡꯉꯨꯔꯗꯤ ꯃꯥꯔꯀꯦꯠ ꯃꯊꯛꯇ ꯀꯥꯔꯛꯅꯕ ꯍꯣꯠꯅꯒꯅꯤ, ꯑꯗꯨꯒ ꯁꯥꯏꯠꯋꯦꯁ ꯆꯠꯀꯅꯤ꯫ ꯆꯞ ꯆꯥꯕ ꯄ꯭ꯔꯦꯗꯤꯛꯁꯟꯅꯦꯕ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯇꯧꯔꯤꯗꯣ꯫ ꯑꯣꯀꯦ, ꯑꯃꯨꯛ ꯃꯥꯔꯀꯦꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯒꯤ, ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯣꯄꯅꯤꯡ ꯄ꯭ꯔꯥꯏꯁ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯃꯥꯔꯀꯦꯠꯅ ꯀꯔꯤꯒꯨꯝꯕ ꯃꯊꯛꯇ ꯀꯥꯔꯛꯑꯒꯗꯤ, ꯁ꯭ꯋꯥꯏꯗꯒꯤ ꯌꯥꯍꯧꯔꯒꯗꯤ ꯀꯝꯄꯜꯁꯔꯤ ꯁꯤꯐꯧꯒꯤ ꯇꯥꯔꯒꯦꯠꯅꯦ ꯍꯥꯏꯕꯅꯦꯕ꯫ ꯑꯗꯨꯇꯥꯔꯗꯤ ꯀꯔꯝꯕ ꯏꯜꯂꯦ ꯃꯥꯔꯀꯦꯠꯅ ꯉꯁꯤꯁꯦ? ꯀꯔꯝꯕ ꯏꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯥꯗ ꯍꯥꯟꯅ ꯊꯥꯙꯔꯨꯔꯦ, ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯅꯦꯕ꯫ ꯑꯗꯩ ꯀꯩꯗꯧꯔꯦ? ꯕꯥꯏꯌꯤꯡ ꯈꯔ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯑꯦ꯫ ꯀꯩꯗꯧꯔꯦ? ꯑꯗꯩꯗꯤ ꯃꯥꯔꯀꯦꯠ ꯁꯥꯏꯠꯋꯦꯁ ꯆꯠꯂꯦ꯫ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯨꯔꯦ, ꯀꯨꯝꯊꯔꯦ, ꯀꯥꯈꯠꯂꯦ꯫ ꯁꯤꯁꯤꯅꯦꯕ ꯁꯥꯏꯠꯋꯦꯁ ꯍꯥꯏꯁꯦ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯅꯩꯅꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ, ꯁꯤꯒꯤ ꯖꯣꯟꯁꯦ, ꯁꯤꯒꯤ ꯗꯥꯎꯟ ꯇ꯭ꯔꯦꯟꯁꯦ, ꯁꯤ ꯀꯥꯏꯗ꯭ꯔꯤꯕꯛꯇꯤ ꯃꯥꯔꯀꯦꯠ ꯃꯊꯛꯇ ꯆꯠꯄ ꯉꯝꯈꯤꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯉꯕꯅꯦꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 5 ꯃꯤꯅꯤꯠꯇ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯁꯤ꯫ 5 ꯃꯤꯅꯤꯠꯇ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯁꯤꯗ 5 ꯃꯤꯅꯤꯠ ꯁꯤ ꯂꯩꯔꯦꯀꯣ꯫ 5 ꯃꯤꯅꯤꯠ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯚꯣꯂꯨꯝ ꯌꯥꯎꯕ ꯐ꯭ꯌꯨꯆꯔꯗꯣ ꯅꯤꯐꯇꯤꯗ ꯉꯁꯤ ꯌꯦꯡꯉꯔꯣꯏ꯫ ꯑꯣꯀꯦ, ꯑꯗꯨꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ 5 ꯃꯤꯅꯤꯠꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯎꯕ ꯐꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯀꯦ, ꯑꯞ ꯇ꯭ꯔꯦꯟꯒꯨꯝꯕ ꯎꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ꯫ ꯁꯤꯗꯩꯗ ꯑꯞ ꯇ꯭ꯔꯦꯟ ꯃꯆꯥ ꯑꯃ ꯂꯩꯔꯦ, ꯑꯣꯀꯦ, ꯁꯤ ꯂꯩꯔꯦ, ꯁꯤꯗꯩꯗ ꯑꯞ ꯇ꯭ꯔꯦꯟ ꯃꯆꯥ ꯑꯃ ꯂꯩꯔꯦ, ꯑꯞ ꯇ꯭ꯔꯦꯟ ꯑꯃ ꯂꯩꯔꯦꯀꯣ꯫ ꯑꯞ ꯇ꯭ꯔꯦꯟ ꯂꯩꯔꯦ, ꯁꯤꯗ ꯑꯞ ꯇ꯭ꯔꯦꯟ ꯃꯣꯔꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯤꯗ ꯇꯆ ꯇꯧꯔꯝꯃꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ, ꯑꯗꯨ ꯑꯞ ꯇ꯭ꯔꯦꯟ ꯁꯦꯝꯃꯦ꯫ ꯑꯗꯩꯗꯤ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯌꯦꯡꯉꯨ ꯄ꯭ꯔꯥꯏꯁ꯫ ꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯕ꯭ꯔꯦꯛꯑꯥꯎꯠ ꯀꯦꯟꯗꯜ, ꯁꯤꯒꯤ 5 ꯃꯤꯅꯤꯠꯀꯤ ꯆꯥꯔꯠꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯣꯔꯅꯤꯡ ꯑꯋꯥꯔꯗ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯗ ꯍꯥꯟꯅ ꯆꯠꯂꯨꯔꯦ, ꯑꯗꯨꯒ ꯀꯥꯈꯠꯂꯛꯑꯀꯥꯟꯗ ꯑꯞ ꯇ꯭ꯔꯦꯟ ꯃꯆꯥ ꯑꯃ ꯁꯦꯝꯃꯦꯕ꯫ ꯑꯗꯨꯒ ꯑꯩꯅ ꯁꯤꯗꯩꯗ ꯕ꯭ꯂꯦꯛ ꯂꯥꯏꯟ ꯑꯅꯤ ꯆꯤꯡꯉꯤꯁꯦꯀꯣ, ꯁꯤꯒꯤꯁꯤꯃ ꯑꯣꯟꯊꯣꯛꯑꯁꯤ꯫ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯂꯥꯏꯟ ꯑꯅꯤ ꯆꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯒꯤ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯈꯤꯕ ꯖꯒꯥꯁꯤꯒꯤ ꯀꯦꯟꯗꯜꯒꯤ ꯔꯦꯟꯖꯅꯦꯕ ꯁꯤꯁꯦ꯫ ꯁꯤꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤꯕ ꯃꯥꯔꯀꯦꯠꯅ ꯑꯃꯨꯛ ꯍꯟꯅ ꯃꯊꯛ ꯆꯠꯂꯣꯏꯑꯦꯕ꯫ ꯑꯣꯀꯦ, ꯁꯤꯒꯤ ꯖꯒꯥꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯊꯛꯁꯦ ꯀ꯭ꯂꯣꯖ ꯇꯧꯕꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯃꯇꯝꯗ ꯉꯝꯗꯦꯕ꯫ ꯑꯗꯨꯕꯨ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯗꯒꯤ ꯂꯥꯛꯄ ꯃꯔꯝꯅ ꯀꯩꯗꯧꯏ? ꯍꯥꯏꯔꯤꯕ ꯔꯦꯟꯖꯁꯤꯗꯒꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯂꯦ꯫ ꯁꯤꯅꯦꯕ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯁꯦꯂꯤꯡ ꯂꯥꯛꯑꯒꯗꯤ, ꯃꯈꯥꯗ ꯍꯥꯟꯅ ꯌꯩꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯂꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯅ ꯂꯥꯛꯄꯗꯨꯗꯤ ꯉꯝꯃꯣꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯊꯛꯇ ꯍꯥꯟꯅ ꯆꯠꯂꯨꯔꯒ ꯀꯨꯝꯃꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯇ꯭ꯔꯦꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯩꯅꯈꯤꯕꯀꯣ꯫ ꯁꯥꯏꯠ ꯋꯦꯁ ꯃꯇꯦꯛ ꯑꯃ ꯆꯠꯂꯦ꯫ ꯀꯃꯥꯏꯅ ꯆꯠꯂꯦ? ꯃꯈꯥꯗ ꯍꯥꯟꯅ ꯇꯥꯔꯨꯔꯕꯅꯤꯅ ꯃꯊꯛ ꯀꯥꯔꯛꯑꯒ ꯃꯈꯥꯗ ꯑꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯥꯏꯠ ꯋꯦꯁ ꯆꯠꯂꯤꯁꯦ ꯁꯤꯗꯩꯗ꯫ ꯁꯤꯒꯤ ꯁꯥꯏꯠ ꯋꯦꯁꯅꯤꯀꯣ ꯉꯔꯥꯡ ꯑꯩꯅ ꯃꯈꯥꯗ ꯍꯥꯟꯅ ꯇꯥꯔꯒꯗꯤ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ, ꯆꯠꯂꯦ ꯉꯁꯤ 100% ꯑꯦꯀꯨꯔꯦꯁꯤꯅꯦꯕ꯫ ꯑꯣꯀꯦ, ꯑꯗꯨꯇꯥꯔꯒꯗꯤ ꯁꯤꯒꯤ ꯖꯣꯟꯁꯤꯗꯩꯗ ꯃꯥꯔꯀꯦꯠ ꯑꯃꯨꯛ ꯆꯪꯉꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯩꯗ ꯑꯩꯈꯣই ꯑꯝꯇꯪ ꯌꯦꯡꯁꯤꯀꯣ꯫ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯃꯆꯥ ꯑꯃꯁꯨ ꯂꯩꯌꯦ, ꯑꯣꯀꯦ, ꯗꯥꯎꯟ ꯇ꯭ꯔꯦꯟ ꯃꯆꯥꯅ ꯀꯃꯥꯏꯅ ꯑꯣꯏ?
ꯁꯤꯗꯩꯗꯀꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯈꯥꯗ ꯀꯨꯝꯃꯨꯔꯕꯅꯤꯅ ꯍꯥꯟꯅ ꯀꯨꯝꯃꯨꯕꯅꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯇꯥꯅ ꯌꯦꯡꯍꯧꯗ꯭ꯔꯒꯗꯤ ꯁꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯗꯩꯗ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯃꯆꯥ ꯑꯃ ꯂꯩ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯃꯆꯥꯁꯦ ꯑꯃꯨꯛ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯅ ꯑꯃꯨꯛ ꯊꯨꯒꯥꯏꯔꯦ ꯑꯞ ꯇ꯭ꯔꯦꯟ ꯁꯦꯝꯃꯦ ꯑꯞ ꯇ꯭ꯔꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯑꯞ ꯇ꯭ꯔꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯐꯖꯕ ꯀꯔꯤ ꯎꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯖꯣꯟꯁꯤꯗꯤ ꯂꯥꯟꯗ꯭ꯔꯤꯑꯕ ꯖꯣꯟꯁꯦ ꯂꯥꯟꯗꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯦꯂꯤꯡ ꯌꯥꯗꯣꯏꯅꯦꯕ ꯁꯤꯗꯩꯗ ꯃꯈꯥꯗ ꯀꯨꯝꯃꯨꯔꯦ ꯑꯃꯨꯛ ꯀꯥꯈꯠꯂꯦ ꯑꯃꯨꯛ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯒꯤ ꯁꯥꯏ ꯖꯒꯥꯁꯤꯗ ꯄ꯭ꯔꯥꯏꯁ ꯀꯔꯤ ꯁꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯌꯥꯏꯑꯕ ꯀꯣ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯄ꯭ꯔꯥꯏꯁ ꯀꯔꯤ ꯁꯥꯟꯅꯔꯤꯒꯦ ꯌꯦꯡꯕ ꯌꯥꯏ ꯃꯔꯝꯗꯤ ꯁꯤꯒꯤ ꯂꯛꯏꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯆ ꯇꯧꯕ ꯂꯥꯛꯄꯅꯦ ꯇꯆ ꯇꯧꯕ ꯂꯥꯛꯄꯅꯦ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ 1 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯑꯣꯟꯊꯣꯛꯁꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯗꯤꯡꯗ ꯂꯥꯛꯇꯦꯕ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯁꯤꯒꯤ ꯃꯇꯦꯛ ꯑꯃ ꯀꯥꯈꯠꯂꯛꯏꯁꯦ ꯇ꯭ꯔꯦꯟꯗꯤꯡꯗ ꯂꯥꯛꯇꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯩꯈꯣꯏ ꯅꯩꯅꯅꯕ 1 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯁꯦꯕ 1 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯑꯣꯏꯇꯥꯔꯗꯤ ꯃꯥꯒꯤ ꯖꯣꯟꯁꯦ ꯑꯝꯇꯪ ꯌꯦꯛꯊꯣꯛꯍꯧꯒꯦꯀꯣ ꯔꯦꯛꯇꯦꯡꯒꯜ ꯇꯨꯜꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯛꯊꯣꯛꯍꯧꯔꯁꯤ ꯁꯤꯗꯒꯤꯅ ꯁꯤꯕꯛꯀꯤ ꯃꯅꯨꯡꯁꯤꯗ ꯁꯤꯕꯛꯀꯤ ꯔꯦꯠ ꯀꯂꯔ ꯑꯣꯏꯔꯤꯕ ꯁꯤꯕꯛꯀꯤ ꯃꯅꯨꯡꯁꯤꯗ ꯄ꯭ꯔꯥꯏꯁꯇ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯊꯣꯛꯑꯁꯤ 1 ꯃꯤꯅꯤꯠ ꯑꯣꯟꯊꯣꯛꯑꯦ 1 ꯃꯤꯅꯤꯠ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯀꯩꯗꯧꯏ 1 ꯃꯤꯅꯤꯠ ꯑꯣꯟꯊꯣꯛꯑꯀꯥꯟꯗ 1 ꯃꯤꯅꯤꯠꯇ ꯇ꯭ꯔꯦꯟ ꯑꯃ ꯁꯦꯝꯃꯝꯃꯦ 5 ꯃꯤꯅꯤꯠꯇ ꯇ꯭ꯔꯦꯟ ꯁꯦꯝꯕ ꯎꯗꯕꯅꯦ 1 ꯃꯤꯅꯤꯠꯇꯗꯤ ꯇ꯭ꯔꯦꯟ ꯑꯃ ꯁꯦꯝꯃꯝꯃꯦ ꯀꯃꯥꯏꯅ ꯁꯦꯝꯃꯦ ꯑꯩ ꯁꯤꯁꯦ ꯃꯌꯦꯛ ꯁꯦꯝꯂꯛꯀꯦ ꯇ꯭ꯔꯦꯟ ꯑꯃꯃꯨꯛ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯇꯧꯕꯗ ꯌꯦꯠꯂꯅꯤꯀꯣ ꯁꯤꯠ ꯂꯩꯔꯦ ꯁꯤꯗꯩꯗ ꯑꯣꯀꯦ ꯇ꯭ꯔꯦꯟ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯑꯝꯇꯪ ꯌꯦꯡꯒꯦꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯀꯥꯈꯠꯂꯦ ꯁꯤ ꯀꯥꯈꯠꯂꯦ ꯁꯤ ꯀꯥꯈꯠꯂꯦ ꯇ꯭ꯔꯦꯟ ꯁꯦꯝꯃꯦ ꯁꯤ ꯀꯥꯈꯠꯂꯦ ꯁꯤ ꯀꯥꯈꯠꯂꯦ ꯁꯤ ꯀꯥꯈꯠꯂꯦ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯑꯃꯨꯛ ꯍꯟꯅ ꯁꯤ ꯂꯥꯛꯇ꯭ꯔꯦ ꯑꯣꯀꯦ ꯁꯤꯁꯤꯕꯛ ꯁꯤ ꯃꯊꯛꯇ ꯀꯥꯕꯒꯤ ꯖꯣꯟꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯦꯛ ꯑꯃ ꯀꯥꯔꯛꯄꯗꯣ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯗꯧꯏ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯒꯤ ꯃꯈꯥꯗ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯦꯟꯇ꯭ꯔꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤ ꯀꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯦꯟꯇ꯭ꯔꯤ ꯄ꯭ꯔꯥꯏꯁꯁꯦ ꯉꯁꯤ ꯑꯩ ꯃꯥꯔꯀꯦꯠ ꯆꯪꯍꯧꯕ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅꯦꯕ ꯁꯤ ꯂꯥꯛꯑꯦ ꯁꯤ ꯂꯥꯛꯑꯦ ꯁꯤ ꯂꯥꯛꯑꯦ ꯁꯤ ꯀꯥꯈꯠꯂꯦ ꯑꯣꯀꯦ ꯁꯤꯗ ꯑꯩ ꯆꯪꯍꯧꯕꯅꯦꯕ ꯆꯪꯉꯀꯥꯟꯗ ꯁꯤꯒꯤ ꯁ꯭ꯋꯤꯡ ꯍꯥꯏ ꯑꯃ ꯁꯦꯝꯃꯝꯕꯁꯦ ꯁꯤꯗꯩꯗ ꯑꯩ ꯕꯐꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯝꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯤ ꯁꯤꯒꯤ ꯂꯛꯏꯁꯤꯗ ꯑꯩ ꯇꯥꯔꯒꯦꯠꯅꯦꯕ ꯁꯤꯒꯤ ꯂꯛꯏꯁꯦ ꯑꯩꯒꯤ ꯇꯥꯔꯒꯦꯠꯅꯦꯕ ꯁꯤꯗꯩꯗ ꯑꯩꯒꯤ ꯂꯛꯏ ꯆꯞ ꯆꯥꯕꯤꯗ ꯑꯩ ꯉꯁꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯦ ꯑꯗꯨꯇꯥꯔꯗꯤ ꯉꯁꯤ ꯌꯥꯝ ꯊꯤ ꯐꯖꯈ꯭ꯔꯦ ꯉꯁꯤꯒꯤ ꯔꯤꯛꯁ ꯔꯤꯋꯥꯔꯗ ꯍꯣꯠꯄ ꯃꯇꯝꯗ ꯉꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯈꯤꯇꯪ ꯕꯐꯔ ꯑꯣꯏꯅ ꯊꯝꯒꯦꯀꯣ 1:3.5 ꯑꯣꯀꯦ ꯌꯥꯝ ꯀꯟꯅ ꯍꯦꯟꯀꯠꯍꯜꯂꯣꯏꯁꯤ ꯕꯐꯔ ꯑꯣꯏꯗꯣꯏꯅꯤ ꯊꯦꯡꯕ ꯂꯥꯛꯑꯔꯣꯏꯗꯧꯅꯤ ꯁꯤꯒꯤꯁꯤꯅ ꯑꯍꯦꯟꯕꯅꯤꯀꯣ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯍꯦꯟꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯅꯩꯅꯁꯤ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯩꯒꯤ ꯇꯥꯔꯒꯦꯠꯅꯦꯕ ꯑꯩꯒꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯐꯝꯅ ꯁꯤꯅꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯤꯟꯒꯤ ꯁꯤꯒꯤ ꯂꯛꯏ ꯀꯣ ꯃꯌꯥꯏꯗ ꯂꯩꯕ ꯂꯛꯏ ꯍꯥꯏꯇꯥꯔꯦ ꯂꯛꯏ ꯑꯍꯨꯝꯁꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯁꯤ ꯑꯩꯒꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯐꯝ ꯄ꯭ꯔꯥꯏꯁꯅꯦꯕ ꯁꯤꯒꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯐꯝ ꯄ꯭ꯔꯥꯏꯁꯇ ꯁꯤꯒꯤ ꯑꯉꯥꯡꯕꯁꯤꯅ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯅꯦꯕ ꯑꯉꯥꯡꯕꯁꯤꯅ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯒꯤ ꯒ꯭ꯔꯤꯟꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯑꯩꯒꯤ ꯇꯥꯔꯒꯦꯠꯅꯦꯕ ꯉꯁꯥꯏꯒꯤ ꯂꯛꯏꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯕꯛ ꯂꯥꯛꯄ ꯌꯥꯅꯤ ꯍꯥꯏꯕ ꯖꯒꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯦꯕ ꯐꯖꯊꯣꯛꯈ꯭ꯔꯦꯕ ꯌꯥꯝ ꯊꯤꯅ ꯑꯩ ꯁꯤꯗꯩꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯔꯤꯛꯁ ꯔꯤꯋꯥꯔꯗꯁꯦ ꯀꯌꯥꯅꯣ 1:3.8 ꯀꯣ 3 हाफ हाइतारे 1:3.5 8 हाइराजी खरा हंदाजी 5 फक हाइराजेबा अइगी रिक्स रिवार्ड से तादि सिगी मार्केट से तौबा याबा मार्केट नेबा चंगबा याबा मार्केट नेबा अमा मांगबदा अहुम तोंग ngarang इदुगा चप मानाना आइडिया खरा हेना फंगे अहेन बजे लौरुद्रे को सिगी मखादा खरा लाइजे अहेन बने कलौनो अइगी टारगेट तो योर लोइरे अइगी टारगेट तो 1:3 1:2 मिनिमम द 2 बग याइ 1:1 कानादे ट्रे तौरुनो 1:2 सिगी हौरगा 1:3 4 5 6 7 मैम नहीं करे स्टॉप लॉस पिक्चरिंग है अइगी रिस्क रिवार्ड हेलक्तोइनी ओके सिबक अइ ngasi बुक तौरेको अदुई मतुंगदा कदौरे मार्केट से मखादा जखरे हयेंगी एनालिसिस मुक तौरसि कमाइना हारिबा अइना 1 आवर करिबा डेली की टाइम फ्रेम दा यंगमगा 15 मिनट की टाइम फ्रेम दा यंगमगा 5 मिनट यंगमगा 1 मिनट की टाइम फ्रेम दा मु यंखलाइजे कइगिनो अइंगोंदा खोइगी मखादा चतनबगी करिगुंबा खरा थिदोकपनेबा उना 1 मिनट दा टाइम फ्रेम ऑनथोराइजे सिदा ट्रेन लाइन अमा फंगिजे को सिदा ट्रेन लाइन अमा फंगिजे 5 मिनट दा फंगदेबा अइ 1 मिनट दा यंगहौद्रगदि अइ स्वाइदा एंट्री फंगरोयबा सिगिदा एंट्री फंगिबा जगाजे फंगरोयबा 1 मिनट दा यंगहौद्रगदि 5 मिनट दा यंगमगदि खंगोयबा ओके डिफरेंट टाइम फ्रेम यंगबै कानाबाजे सिनेबा ngsaigi yadaba jagada tokthokpiba ayaba jagada khoi neinabibा khoidi kaino ट्रेन की मतुंग इनगदबने खोइदी इंट्राडे अदगी होल्डिंग थंबा कुइना थंबा चही 5 तरुक थंबा ओय मोइदुना इन्वेस्टमेंट चिंगरा तोंगान गरे को अदुगा खोइना मतम पुंबदा
ट्रेंड की अगेंस्ट द मार्केट सुंतों तौरोइदबने ट्रेंड की अगेंस्ट द मार्केट सानरगदी ट्रेंड की अगेंस्ट द मार्केट सानरगदी ngसाइगी अइना यौहनिंगिबा प्राइस तो यौदना हलखिबजु याएबा अदुगा ट्रेंड की माइगई चुमना ट्रेंड गा चानना अइना मार्केट चंगगदी ngसाइगी थिंगफम लेरंबा जगह सिंग द बग 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 थुगाइरा चटखिनेबा सिनेबा याम तिना फजरी ट्रेंड विथ ट्रेड विथ ट्रेंड हाइजे ट्रेड से तौजी कनागी मतुंग इनना तौजी ट्रेंड की मतुंग इनना तौजी ओके हयेंगी मार्केट प्रेडिक्शन नमु येंगस अखोई मयेक सेंगना खंगे द दिल्ली दा हौजी फाउबा मार्केट से कुमनिंगाई लेरी कदाई फाउबा कुमनिंगाई लेरी अखोई येंगजिको मार्केट कदाई वाइबा कुंबा याय मार्केट सिबा कुंबा याय लेरी मयाम लेरी प्राइस कया बक चांग लेरी अखोईगी पॉइंट चामा कुमनिंगाई लेरी अदि तादि पॉइंट चामा कुमनिंगाई लेतारगदी 15 मिनट की टाइम फ्रेम दा मु अखोईगी ट्रेंड दो काइरबरे येंगजेबको 15 मिनट दा अखोई ट्रेंड दो मा येखिबनेबा 15 मिनट दा सिगी ट्रेन से लेरी 30 मिनट गुम्बा लेरी प्रा अमगा येंथोस 30 मिनट मार्केट कुम्मे मार्केट कारे मार्केट कुम्मे मार्केट कारे मार्केट कुम्मे ओके 30 मिनट जो येक पे यारे 30 मिनट की वनी येजे 30 मिनट की यारदी 30 मिनट की येकसे अदुना फजे ओके टाइम फ्रेम अचौबदा यारिंखै येकनबो होनाबा टाइम फ्रेम मचादा येकपदि कानादेको सि लेरे दगी सि लेरे दुगा सि लाकपने सिगी जोन जे सिगी मनुंगदा लेरीबा अबितादि 30 मिनट ओइना ओइरेको ngaside हयेंगी प्रेडिक्शन जे 30 मिनट यारा अबनिना अइ तारगदी सिगी प्राइस रेंज मखाजिदा मार्केट जे होल्डिंग तौगरेबा अखोइगी डेट 12 की लो दो अखोइना योरकनी हाइबा प्राइस तो अदुगी मखादा होल्डिंग तौगरेबा ngasiगी सुमाइना मार्केट गैप डाउन थोगा सि योरंबा अमा नत्रगना मार्केट खितंग स्वाइदा ओपन तौरगा खितंग काखलागा कुमधगिबा अमा अतादि मयाम हयेंग ट्रेड सानाबा मतमदा ngasi करिगुम्बा होल्डिंग थमहोबा कांगुगिदी मार्केट से मॉर्निंग दा मखादा सलाउ कुमधगिबदो मदैदा सिगी जगाजी योरागदी लौथोकपियोबा होल्डिंग करिगुम्बा थममगदी ngasi पुत्ता हाबदी सेलिंग दा होल तौरगा मनुंगदा अखोइ लौथोकतबि थममगदी सिगी प्राइस रेंज सागी सिगी अइना लई अनि चिंगिजे सिगी डेट 11 की लो दुगा मागी बॉडी की सरुक दुगा अनिनेबा सिगी मरक्सदा थेंगखु मतमदा करी मार्केट सानरिगे दु येंगा फलो लौथोकपियोबा अइना हाइनिंगबा अमना मार्केट से सी जगादैदी मथक्ता लाकपा ngamakkनेबा सिगी सिगी लई अनिसदगिदी मार्केट से मथक्ता लाकपा ngamakkनेबा अदु तारगदी करी मार्केट सानाबा तारे हुजिक सेलिंग लेरिबनिना अखोइ मार्केट की ओपनिंग जगादो कदाइदनो येंथोकपिरजेबा मार्केट साइड ओपनिंग तौरे हाइतादी ओके मार्केट सिना सिगी जगादा ओपनिंग तौरक तारगदी मथक्ता हाना कारबा मा अखोइदा ngasiगी दुमाइना प्रॉफिट फजबा फंगे ngaranggi dumaina ko sibak target oidoni okay si ama leire karigumba market sina khoigi mathakta laktabida market sina mathakta han laktabida karigumba sigi makhada la agadi sigi magi lo gi la ije si thengdabadi yade sigi la ije thengama matungda karigumba buy gi condition semak taragadi sigi la ije sigi khoina trend line gi la i size si yodri phauba बायागनेबा हयेंगी कंडीशन जे अमुहन येंगबा मतमदा कइनो हाइतारगदी मार्केट सिना स्वाइदा ओपनिंग तौरगा मथक्ता हाना कारगदी सेलिंग दा यावरो बिग प्रॉफिट फंगने अदुगा अमु मार्केट सिना स्वाइदा ओपनिंग तौरगा सिगी लोजे हिंदोरजु कइसु काइदे सिगी मखा थंगला इजे सिदी टच तौगदबा अदुई मतुंगदा सेम बायगी कंडीशन फजबा म सेमाबा बाय यावरो अदुजु फजे हयेंदी मार्केट से सेल जु फजनी बाय जु फजनी हाइबा कंडीशन अनि जे इल्ला कांदा बाय नत्रगना सेल यावबिरो अइतादी बिग प्रॉफिट ओइरनी ओके हयेंग जु फ्यूचर की खोगी कैंडल की वॉल्यूम हाइतारे को वॉल्यूम यावबा खोगी चार्ट तो मधु येंगोय ओनली हयेंग जे डेली की मयेंग बिरो 30 मिनट की मयेंग बिरो 5 मिनट 1 मिनट येंग बिरो सिदैदा अइना सिगी थम्मीबसे मसीसे कईगुम्बा पामगदी कमेंट तौसनबिरमो सिगी मोंगसे सेंबा हैरगदी सेंबा हैत्रगदी कमेंट तौसनबिरो आइदम पर्सनल नत्रगजु दुम हैरके अदुगा अइना हजिक सिगी हांगतोइसे कईगुम्बा ट्रेडिंग व्यू दा प्रीमियम नत्रगदी मसी पुथोकपा ngamdabani एनी चार्ट को मयाम पुथोकपा ngamdabani अदुइ तारगदी सिजे एनी कइनोमा सिनरगा सेंबनी ओके दुइतादी हयेंगसे मार्केट मु नैनारसे अदुगा कईगुम्बा अइना फेसबुक की आइगी अकाउंट चंगबिरो आइगी फ्रेंड ओइमिनजे अदुगा आइगी स्टोरी दा मार्केट की कंडीशन एकदम मतंग की फजबा टाइमिंग दा थारकनी अदुदैदा मयाम
ꯁ꯭ꯇꯗꯤ ꯇꯧꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫